Ukhrul dasu mit Nabagi Laina pak Sanna Sandorakle. Mai Laktabana Ukhrul District Hospital khudong sadaba kaya mayokna re. Hauzik lamda masida mit ki waiba yamna thuna sandoktuna launaba Laina ama narakliba se Ukhrul District tasu pak Sanna Sandorakle. Mai Laktabana maram wairaga Ukhrul District Hospital da mai gi mathau taba thabak thoram kaya da chauna khudong sadaba mayokna halle haina hospital gi maikei dagi pendaba phongdorokle. Hira masiga mari leinana Ukhrul District Hospital ge eye specialist doctor Weniyaw kasar na hai hauzik lamda masida paksan na naragliba mitki waiba yamna thuna launagan balaina laichet ase Ukhrul District ta su paksan na Sandorakle pin eye natraga eye flu haida ka khangna ba laichet ase June thadagina hauzik phawbada miyoi marfuga taruk layang khre hauzik miyoi mari layang li hai re pawasina hai chaliba tha asida miyoi kuntraga mari laina asina nabadagi layang khe June thada miyoi kunga mapan aduga July dana miyoi kulhumdoi laichet asina maram oidaga layang sathaki ai re Amarom da hauzik Ukhrul District ke mini secretariat complex ta mai laktabagi awaba made khudong sadaba kaya mayokna re National Informatic Center Ukhrul na Ukhrul headquarter da leiri balainga ki officing da mai laktaba sina maram oidaga internet samba yadabagi khudong sadaba kaya amaso mayokna halle lainga ki official sing da online gi thabak tawriba maruoina Certificate kaya haibade tribe certificate income certificate yauna online gi mathau taba thabak singda apanba oire amarom da district hospital Ukhrul da medical equipment sing mai gi mathau taba na sizinaba yadana medical thabak thoram singda awaba mayokna halle haina hospital asigi medical superintendent Dr. Raisangam Raikhan na pendaba phongdorokle mai phangdabana maram oidaga hauji birth certificate amade Death certificate na chingba pithoktona leiri haire Manipur da dengue ki case chamaga marfudraga mapan sure State government ke malaria department ta ki phangba khwaidagi nauba report ki matungin na Manipur da hauji dengue ki oiba case chamaga marfudra mapan thengnare haire pawasina hai Manipur da hengalagliba dengue ki case asigi manungda Imphal West na dengue positive oiba case khwaidagi wangba district oire loina na dengue ki case amata laitaba district su leire Hairiba district sing adude Jiribam, None, Ferzol amasung Kamjong ne Manipur da dengue ki case hengalagli basibu ngakthongnaba Manipur laingak na control measure lepa leitana laukhatli haire